ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯁꯤꯗ ꯄꯤꯔꯝꯂꯤꯕ ꯄꯣꯠꯌꯦꯡꯁꯤꯡꯁꯤ 500 ꯆꯞꯄꯤꯅꯦ 2,000 ꯆꯞꯄꯤꯅꯦ ꯊꯥꯔꯒ ꯄꯨꯟꯅ 10,000 ꯑꯣꯏꯔꯅꯤꯁꯦ ꯑꯩꯅ ꯆꯠꯊꯣꯛꯈꯤꯕꯁꯤꯡꯗꯨꯒ ꯍꯥꯏꯔꯕꯗꯤ ꯈꯔ ꯍꯦꯟꯅꯗꯤ ꯂꯥꯛꯐꯝ ꯊꯣꯛꯄꯅꯤ ꯐꯔꯦꯗ खरा लाख खरा सु लाख हाइदुनिदा टेक त कायदना पांथोक्रिबसिना हेना फरे मीनदी अवुन फोट यामी नमौ मसक फजै हाइदुना थागलपसु यावरिये इमा सासिदा लेजरे चारा होय इमा थमो थमो ए खबर सु ला माने ने अमुक्ता पिरा मोइबेमा हाउख्रेदा इमौना लोनबा चासिदिया इमा खबर से सिदा लेजरे इबेमा बला तोंबिया युम से नापाना नौना हुंदोकलंबनाने इमा गा इचादा युमबान हाइबदो ओइदुना लाक्लबनी हौजिक्ति नाहाक लाक्तबनिनाने चेक्सिल खोइमीना पानबा युमबान हाइबदो ओहेनसिको चो 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 ना थौक तौक जरूरो खबर सिना करी करी याउरिजान ब्लॉकेट मखा चथखिगनी थबक हापदा हबी जाबी तौरंबदगी आरटीआई दा वाकटखरे मौना हा मांगखरे थोखिबदगी हंजिलक्तरे कमदौरिबा जादमनि हंदक मरक्सिना थोखिबदगी हंजिलक्तबा मौना हा मांगखिबगी पाउना अहुम मरीदगी तादन यावसलक्लिबसिबो अवोपा मिदी ओइरम लोइदौ जानिदा इमागी चा पिरमबा पिरमे नंगिसु सिदा लेरे नंगिदी आइदी कोना थागे थबकसु खरा वालिबनिना येंगोय बला इमा से आइगिदमक्ता याम वारक्लबनी बाबाना लेरमगदी खरसु फगदबा नंगने इमाना पुंग नुवाइरोदबा थबक अम तौबा यादेको आइगिदी इमाना पुनमकनी वारी इबुंगो नातोन जाओ ऐसे नंगा ngasi ngarang ta khangnaraga yumsida lakibro aine yumsida laklibase nang amadi imabu seba tawrage haiduna lakliba natro kaino dam kansileidu sidi adana arabno se naton ga se pungangamani atuti nang chu khangidina tokano sorry damcha ai jam taliko ayuksida dumaina na daga lerakano ba kedo leiride aine ima tana be hekta laudong ne ba law ne to machi manna paraga ta chulaga law hai ba sorry hai kaidorage ne mana kainjang thongdoino na sum hangbani da ima aduda aina ima da hanghu haiba thida angau bisidi na koina chaningi haiba ma hekta thongo ima gidi iya da yaye aswai phawbadane ima thokige ni la sunga helamuko kuiroi kamdauye ima sangedana lamhen khodana masaksiga nang namngai da kunamsina pa me musidi jumsa kaino khangdeba damchadunane kadai se khazanoba madu nupadu angang sida khara lokthopiradi phagadabaneba angang ne na tawrisina marol ama ningai kanbana mapa hek lawradana hai kadai issue do aingonda pirausi amaduna halaga mu chak thongamu la mena soidana hairadi se bubuki ne bubuki thoi bubuki nanganda lase o bubi de lore se bubukane kokoi chasiko la haima pungsidine nipan tari tawrisi kon mayam siga aina tawdori lila mayam si ningtham tha sida tawrise nongbu ngan khradi matam si hekta khangogdaba as hai angang ni mana pukhrawa hoi pukhre irujakhidra sak thangdokjara age hei kainu nangbu ngawrbo nang hawgatringai aina irujai haibasi nangbu kawrobro hei kadai no sak tu piro school thenge ibungogi nangnaba hotnabadane kokase tarang salaponida ado insang di kang soini o phare se atong mane kok chara lo nang nabu thong adine pangau da hawrobani sen thok ka hena leita bai khoine ne khara chari se phaman khrabani nang nabu thong adi yare hai sini
ꯃꯁꯛꯁꯤꯒ ꯍꯧꯔꯦ ꯑꯗꯨ ꯗꯥꯝꯆꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯍꯥꯏꯕ ꯗꯥꯝꯆꯥꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯃꯁꯨ ꯌꯥꯎꯔꯦ ꯗꯥꯝꯆꯥꯗꯅ ꯁꯨꯝ ꯇꯥꯜꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯄꯥꯛꯅ ꯁꯥꯟꯅꯕ ꯁꯤꯟꯕꯁꯤꯗꯤ ꯁꯦꯚꯤꯡ ꯀꯌꯥ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ ꯑꯩꯁꯨ ꯐꯤ ꯀꯟꯅ ꯁꯥꯗꯨꯅ ꯕꯖꯥꯔꯗ ꯐꯤ ꯊꯥꯕ ꯆꯠꯀꯦ ꯉꯥꯁꯦꯠ ꯊꯨꯝꯆꯦꯠꯇ ꯑꯣꯏꯔꯕꯁꯨ ꯈꯔꯗ ꯄꯨꯅꯅꯤꯗꯅ ꯅꯪꯗꯤ ꯐꯤꯁꯤꯡꯗꯣ ꯀꯗꯥꯏꯗ ꯀꯅꯥ ꯈꯪꯅꯗꯅ ꯊꯥꯔꯨꯗꯧꯔꯤꯕ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯑꯃ ꯕꯖꯥꯔ ꯄꯣꯂꯛꯇ ꯐꯤ ꯌꯣꯜꯂꯤꯗꯨꯗꯤ ꯀꯣꯏꯅ ꯆꯠꯂꯨꯗꯧꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯑꯁꯥꯕ ꯐꯤꯗꯣ ꯃꯉꯣꯟꯗ ꯁꯠ ꯄꯤꯔꯝꯃꯒꯅꯦ ꯐꯠ ꯑꯗꯨꯝ ꯍꯜꯂꯛꯇꯣꯏꯕ ꯂꯪꯗꯣ ꯂꯧꯔꯒꯅꯦ ꯑꯗꯨꯝ ꯍꯜꯂꯛꯇꯣꯏꯅꯦꯕ ꯑꯣ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯃꯥꯗ ꯑꯝꯇꯪꯗꯤ ꯍꯪꯈꯣꯀꯣ ꯏꯃꯥꯕꯨꯗꯤꯅꯦ ꯑꯩꯅ ꯅꯍꯥꯟꯅ ꯉꯥꯡꯅꯖꯔꯕꯅꯦ ꯑꯗꯣ ꯍꯣꯔꯦꯟꯁꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯪꯗꯨ ꯂꯧꯔꯒꯦꯕ ꯀꯣ ꯍꯣꯏ ꯑꯩ ꯊꯦꯡꯉꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯪꯉꯔꯣꯏ ꯑꯩ ꯊꯣꯛꯑꯦꯀꯣ ꯍꯣꯏ ꯑꯁꯤꯗ ꯂꯩꯔꯤꯕꯤ ꯃꯧ ꯅꯍꯥꯁꯤ ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯟꯅ ꯎꯈ꯭ꯔꯦꯗ ꯃꯁꯥꯁꯤ ꯇꯅꯥꯞꯄꯗꯅ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯈꯦꯡꯅꯁꯨ ꯎꯏ ꯑꯩꯕꯨ ꯃꯥ ꯎꯔꯛꯂꯤꯕꯁꯤ 3-4ꯔꯛꯇꯤ ꯁꯨꯔꯁꯦ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯍꯪꯒꯦꯗ 이베마 ꯅꯪꯕꯨ ꯒꯥꯔꯤ ꯉꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏ ꯇꯥꯗ ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯔꯣꯝꯒꯤ ꯒꯥꯔꯤꯁꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯁꯨꯛꯂꯥꯛ ꯂꯥꯛꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯣꯏꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯤꯁꯨ ꯐꯅꯗꯤ ꯀꯨꯏꯔꯦ ꯊꯥꯎ ꯀ꯭ꯌꯨ ꯂꯦꯞꯄꯤ ꯍꯥꯏꯕ꯭ꯔꯥ ꯉꯥꯏꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯕꯨ ꯍꯥꯏꯕꯅꯤ ꯃꯈꯣꯏꯒꯤꯗꯣ 이베마ꯗꯤ ꯀꯅꯥꯒꯤ ꯏꯃꯨꯡꯅꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯟꯗꯨꯒꯤ ꯃꯃꯧ ꯅꯨꯄꯤꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯧꯕꯒꯤ 이베마 ꯃꯥꯅꯤ ꯇꯥꯗ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯏꯅꯥꯎꯅꯤꯗ ꯃꯕꯨꯛ ꯃꯄꯥꯎꯅ ꯇꯞꯄꯤꯕ ꯑꯉꯥꯡꯗꯤ ꯀꯌꯥ ꯁꯨꯔꯦ ꯑꯃꯈꯛꯇ ꯉꯥꯏꯔꯤꯌꯦ ꯇꯥꯗ ꯐꯩ ꯑꯩꯗꯤ ꯌꯨꯝꯗ ꯀꯌꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯅꯛ ꯅꯛꯅ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯦꯅꯦꯁꯦ ꯑꯩꯁꯨ ꯀꯥꯕꯛ ꯆꯥꯎꯗꯕ ꯊꯅꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯤꯌꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ 이베마 ꯁꯦꯟꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇ꯭ꯔꯕꯗꯤ ꯌꯨꯝ ꯄꯥꯟꯕꯁꯤ ꯋꯥꯏꯅꯦꯀꯣ ꯃꯥꯅꯤ ꯇꯥꯗ ꯑꯗꯣ ꯒꯥꯔꯤꯁꯨ ꯉꯥꯏꯍꯥꯛ ꯋꯥꯠꯈꯤꯗꯧꯔꯤ ꯃꯥꯜꯂꯦ ꯒꯥꯔꯤ ꯉꯥꯏꯕ ꯑꯣꯏꯅ ꯑꯅꯛꯄ ꯍꯣꯇꯦꯜ ꯑꯁꯤꯗ ꯆꯥꯔ ꯀꯣꯐꯤꯔ ꯑꯃꯇꯪ ꯊꯛꯈꯤꯁꯦ ꯍꯥꯏꯕꯕꯨ ꯌꯥꯔꯅꯤꯗ ꯇꯥꯗ ꯊꯥꯔꯣꯏꯒꯦ ꯀꯣꯏꯔꯨꯅꯨꯅꯦ ꯂꯥꯛꯑꯣ ꯒꯥꯔꯤ ꯂꯥꯛꯇ꯭ꯔꯒ ꯑꯩꯒꯤ ꯒꯥꯔꯤ ꯌꯥꯎꯔꯤ ꯃꯁꯤꯗ ꯍꯦꯛ ꯊꯤꯜꯂꯒ ꯂꯣꯏꯔꯦꯗꯅ ꯂꯥꯛꯑꯣ ꯆꯥ ꯊꯛꯈꯤꯁꯤ ꯂꯥꯛꯑꯣ ꯕꯂꯥ ꯅꯠꯇ꯭ꯔꯣ ꯐꯤ ꯊꯥꯔꯨꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯍꯩꯃꯥ ꯁꯔꯅꯤꯅꯦ ꯁꯔ ꯃꯥꯅꯦ ꯐꯤ ꯊꯥꯔꯨꯕꯅꯦ ꯁꯔ ꯈꯣꯏꯗꯤ ꯌꯨꯅꯤꯐꯣꯔꯝꯗꯨꯅꯦ ꯑꯅꯣꯛꯇꯨꯅꯦ ꯁꯛꯄꯨ ꯈꯪꯉꯨꯗ꯭ꯔꯦꯗ ꯃꯌꯥꯝꯁꯤ ꯄꯥꯅꯕꯗ ꯈꯗꯥꯡꯒꯁꯤ ꯆꯣꯛꯊꯔꯕꯅꯤ ꯈꯔ ꯑꯃꯅ ꯒꯥꯔꯤ ꯄꯥꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯈ꯭ꯔꯤꯕꯁꯤ ꯇꯥꯗꯕ ꯃꯈꯩ ꯃꯆꯤ ꯑꯃꯗ ꯍꯦꯛ ꯊꯝꯖꯤꯜꯂꯝꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯐꯨꯠ ꯄꯥꯛꯇ ꯄꯣꯠꯐꯝ ꯐꯝꯕ ꯌꯥꯗꯦ ꯍꯥꯏꯔꯕꯃꯛꯇꯗ ꯍꯦꯛꯇ ꯐꯝꯖꯤꯜꯂꯛꯏꯕꯁꯤꯅꯤ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯄꯣꯠꯐꯝ ꯐꯝꯖꯤꯜꯂꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡꯗ ꯑꯀꯥꯏꯕ ꯄꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯣ ꯉꯥꯏ ꯍꯩꯅꯈꯤꯕ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯕꯗꯨꯗꯅꯦ ꯄꯥꯛ ꯍꯦꯛ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯕꯖꯥꯠꯅꯤ ꯁꯔ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯑꯉꯥꯡꯗꯨꯕꯨ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯍꯥꯏꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯌꯦ ꯁꯔ ꯊꯥ 9ꯗ ꯉꯥꯏꯔꯤ ꯅꯪ ꯁꯤꯗ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ ꯑꯩ ꯄꯠ ꯂꯥꯛꯀꯦ ꯅꯪ ꯆꯠꯂꯝꯈꯤꯅꯨꯀꯣ ꯅꯪ ꯆꯠꯂꯝꯈꯤꯅꯨ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯕꯣ ꯉꯥꯏꯔꯝꯈꯣ ꯍꯥꯏꯁꯤꯅ ꯀꯔꯤꯒꯤ 세 시네네 앙앙기 마피니 ꯀꯩꯅꯣ ꯁꯔꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯄꯥꯏꯁꯤꯜꯂꯨꯅꯦ ꯌꯥꯔꯅꯤꯌꯦ ꯁꯔ ꯄꯥꯏꯁꯤꯜꯂꯨ ꯂꯩꯀꯥꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅꯦ ꯍꯥꯏꯗꯅ ꯄꯤꯕꯅꯤꯗ ꯅꯪꯗꯤ ꯃꯣꯕꯥꯏꯜꯁꯨ ꯄꯥꯏꯗꯦ ꯍꯥꯏ ꯁꯤꯅꯅꯦ ꯅꯪꯅ ꯄꯥꯏꯅꯕ ꯐꯣꯟꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯤꯝ ꯀꯥꯔꯗꯀ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯅꯪꯅ ꯕꯖꯥꯔ ꯂꯥꯛꯄꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯂꯩꯔꯕꯁꯨ ꯐꯣꯟ ꯍꯦꯛ ꯇꯧꯔꯛꯎ
ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯌꯥꯎꯔꯕꯅꯤ ꯃꯗꯨꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯏꯕꯦꯝꯃ ꯃꯣꯕꯥꯏꯜ ꯄꯥꯏꯗꯕꯁꯤ ꯃꯤꯠ ꯇꯥꯡꯕ ꯅꯍꯥ ꯄꯪꯕꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯀꯔꯤꯅꯣ ꯁꯔꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯅꯪ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏꯅ ꯕꯖꯥꯔꯁꯤꯗ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯎꯐꯨꯜ ꯆꯥꯔꯤꯕꯁꯤ ꯁꯦꯜꯒꯤ ꯅꯠꯇ꯭ꯔꯣ ꯉꯝꯅ ꯉꯝꯅꯕ ꯍꯤꯡꯅꯔꯤꯕꯁꯤꯗ ꯑꯔꯥꯏꯕ ꯎꯄꯥꯏꯅ ꯏꯁꯥ ꯋꯥꯍꯟꯗꯅ ꯌꯥꯝ ꯂꯥꯏꯅ ꯁꯦꯟ ꯇꯥꯕ ꯌꯥꯕ ꯂꯝꯕꯤ ꯌꯥꯝ ꯂꯩꯀꯣ ꯁꯦ ꯁꯦꯜꯁꯤꯁꯨ ꯄꯥꯏꯁꯤꯜꯂꯨ ꯌꯥꯔꯅꯤ ꯁꯔ ꯄꯥꯏꯁꯤꯜꯂꯨꯅꯦ ꯁꯤ ꯄꯥꯏꯁꯤꯜꯂꯨ ꯌꯥꯔꯅꯤ ꯁꯔ 시나네 레이카이기 비샤비싱데 타도 낭수 까내라니 머코주 까내자리다나 아도 서 셀시디 러로이다 하이엔 까리군바 아이나 싱바 아무 ngamdragadi 하이 까리기 싱바노네 아이는 너무나 싱대야디 하이크르보 아도이슈 낭나 싱바 ngam에 싱우 ngam드레 똑토 세세세세세 셀제 빠실로 아이 바킹북 틴비람게고 라오 कारबार से हैरदी मरमबु खंगदी थूना चाखलप जानी इसा नुपाना स्कूल की ओजानी हाइदना टेक टेक चटपसिंगसिदी इमौ नुपीना फी साबा चटपसिना थूना यांगना चाखलखरेने मसाना साजरमबदगी लेकाइदसु लंग थाददुना फी हेना साबा ngamle चाथोक चासिंदा थूना यांगना चचबा ngamnaba गाड़ी मचा यांगबी अमसु तोंजरेसे नंगी नुसिबदा ngauraba thamoini ꯑꯌꯨꯛꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯀꯦꯒ ꯁꯦꯝꯃꯗꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦ ꯆꯥꯛꯀ ꯂꯣꯏꯔꯕꯣ ꯅꯪꯕꯣ ꯍꯣ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯗꯥꯝꯆꯥꯅ ꯈꯔ ꯍꯣꯠꯅꯕꯤꯔꯣ ꯁꯨꯇꯤꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯅꯦ ꯐꯤ ꯑꯁꯥꯕꯁꯤꯡꯗꯣ ꯈꯔꯃꯨꯛꯇ ꯈꯣꯝꯖꯤꯜꯂꯨꯈꯤꯒꯦ ꯅꯪꯒꯤ ꯊꯕꯛꯁꯤ ꯏꯕꯦꯝꯃ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯑꯑꯣꯟꯕ ꯑꯃ ꯄꯣꯔꯛꯏꯗ ꯃꯇꯝꯒꯤ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯒ ꯊꯦꯡꯅꯕ ꯑꯣꯏꯔꯝꯅꯤꯀꯣ ꯅꯪꯒꯤꯁꯦ ꯆꯠꯂꯣꯗ ꯇꯥꯅꯤꯡꯗꯕ ꯋꯥ ꯑꯁꯤꯕꯨ ꯑꯩꯅ ꯉꯁꯤ ꯖꯔ ꯖꯔ ꯆꯥꯎꯈꯠꯂꯛꯂꯤꯁꯦ ꯏꯟꯗꯣꯝꯆꯥꯒꯤ ꯃꯄꯥꯟꯅꯅꯤ ꯈꯪꯉꯕꯣ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯁꯦ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯑꯗꯣ ꯐꯔꯦꯅꯦ ꯌꯥꯝ ꯀꯦꯅ ꯀꯦꯅ ꯖꯥꯠ ꯖꯥꯠꯀꯤ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯟꯈꯩ ꯆꯠꯂꯤꯁꯤꯕꯨ ꯀꯝꯗꯧꯔꯤꯅꯣꯕ ꯅꯪꯒꯤ ꯈꯨꯆꯠꯁꯤ ꯑꯩ ꯆꯤꯡꯅꯈꯠꯂꯦꯗ ꯊꯕꯛꯀꯁꯤ ꯇꯣꯛꯊꯣꯛꯑꯒ ꯅꯪꯒꯤ ꯅꯇꯨꯡꯗ ꯅꯃꯤ ꯑꯣꯏꯅ ꯀꯣꯏꯅ ꯏꯟꯅꯕꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯗ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯅꯆꯤꯟ ꯅꯔꯩ ꯀꯦꯟꯒꯗꯕ ꯋꯥ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅꯦ ꯑꯩꯅ ꯆꯠꯂꯤꯁꯤꯡꯁꯤ ꯇꯣꯛꯊꯣꯛꯎꯔꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯕ ꯗꯥꯝꯆꯥ ꯅꯊꯃꯣꯏꯗꯣ ꯄꯤꯛꯁꯜꯂꯛꯀꯅꯣ ꯑꯩ ꯁꯨꯡꯄꯤꯛ ꯄꯤꯛꯇꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯆꯨꯝꯅ ꯆꯠꯂꯨ ꯍꯣ ꯑꯩꯁꯦ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯕꯅꯦ ꯑꯗꯨ ꯈꯪꯉꯣꯕ ꯇꯧꯔꯤꯕ ꯊꯕꯛꯁꯤꯁꯨ ꯅꯪ ꯑꯩꯒꯤ ꯀꯅꯥꯏ ꯐꯣꯟꯅꯣ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯊꯣꯏꯕꯤꯒꯤꯅꯤꯅꯦ ꯍꯜꯂꯣ ꯊꯣꯏꯕꯤ ꯑꯩ ꯊꯣꯔꯛꯇꯧꯔꯦ ꯐꯤ ꯑꯁꯥꯕꯁꯤꯡꯗꯣ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯝꯃꯣ ꯍꯣꯏ ꯗꯥꯝꯆꯥ ꯑꯩ ꯊꯦꯡꯉꯦ ꯔꯦꯛꯇ ꯑꯉꯥꯡ ꯁꯪꯒꯣꯝꯒ ꯂꯣꯏꯅ ꯂꯩꯍꯧꯕꯅꯦ ꯑꯩ ꯊꯣꯛꯑꯦꯀꯣ ꯆꯠꯂꯣ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯀꯅꯥꯅꯣ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅ ꯊꯦꯡꯉꯀꯥꯟꯁꯤꯗ ꯍꯩꯃꯥ ꯇꯥꯃꯣꯅꯤꯅꯦ ꯍꯜꯂꯣ ꯂꯥꯛꯇ꯭ꯔꯤꯕꯣ ꯅꯪꯕꯣ ꯂꯥꯛꯑꯦ ꯀꯩꯅꯣ ꯌꯥꯝ ꯉꯥꯏꯉꯝꯗ꯭ꯔꯕ ꯀꯩꯅꯣ ꯊꯦꯡꯉꯦꯅ ꯇꯧꯕꯅꯤ ꯁꯠ ꯂꯥꯛꯑꯣꯕ ꯍꯣ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤꯌꯦ ꯄꯥꯈꯠꯆꯥꯎ ꯉꯥꯏꯔꯕꯅꯤꯀꯣ ꯚꯂꯥꯏ ꯕꯦꯕꯥ ꯅꯪꯁꯤ ꯑꯋꯣꯏꯕ ꯅꯣꯡꯃꯒꯤ ꯁꯨꯝ ꯉꯥꯟꯊꯣꯔꯛꯄꯅꯦ ꯀꯨꯆꯨꯗꯨꯅꯦ ꯁꯕꯥꯟꯗꯨꯅꯦ ꯅꯪꯁꯤ ꯅꯣꯡꯃꯗ ꯎꯍꯧꯗꯕꯗ ꯑꯩꯁꯦ ꯄꯣꯊꯥꯐꯝꯒ ꯁꯨꯈꯪ ꯈꯪꯗꯦ ꯆꯥꯛ ꯆꯥꯔꯦ ꯆꯪꯉꯨ ꯌꯥꯗꯦ ꯈꯅꯥꯎꯗꯒꯤ ꯍꯦꯛꯇ ꯄꯥꯏꯊꯣꯔꯛꯑꯦ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯁꯔꯁꯨ ꯅꯣꯡꯃꯒꯤ ꯅꯍꯥꯁꯨ ꯑꯣꯏꯊꯣꯔꯛꯂꯤꯁꯤꯗꯤ ꯆꯥꯎꯈꯠꯂꯕ ꯏꯪꯂꯤꯁ ꯃꯦꯟꯁꯤꯡꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯅꯣꯏ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯅꯥꯎꯛꯁꯅꯤꯗ ꯑꯗꯨ ꯉꯥꯏꯈꯣ ꯉꯁꯤ ꯀꯗꯣꯝꯗ ꯀꯥꯞꯊꯁꯦ ꯍꯥꯏꯅꯣ ꯉꯁꯤꯗꯤ ꯆꯠꯂꯒꯨꯝꯁꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯅꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯈꯔ ꯁꯨꯝ ꯈꯪꯉꯛꯄ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯀꯔꯝ ꯀꯔꯤ ꯆꯦꯟꯕ ꯀꯥꯏꯅ
चेलदोइनि कइनो याम पक्ते को अदुइ वादो मरिंग मरांगी सुमना सुम खंगना तिनरुबगी सासी थक्सी हाइबु कदाइनो हाइबु नंगसे खर खरदगी सुम्याम हिजिलकदोरी अयम तल्लिको अस नंगसिदि मुत्तु यम तल्लोइबा माले सेंद्रा रोमदा कापथरगा बेग अमनि दंग तक तक थाजलदि नंगी मुद दांग ओइबगदो लोइ फगरदाउनि से लो गाड़ी तोंखलोबा कइनो तामो अइ ngasiदि चलोरगे हाइबा चसिलाओ मे अस यारोय हाइबा ngasiदि से पाइरगे चिंखत्रदि यादबा इते मसिनु पासिदि लो लो इशू थोय नंग मुना बुक लाम बरने छे 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 छंगोम ची थौसे ममा सुलानी छे 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 काय दौर बजानोने आइगी मौसिना हौसिक फाव लाक्तिसिना इशा नुपादना ngairuni haiduna chatkhibadu su halaktrene isu thoy se 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 la la bok ne khokho pobige kam daura thena raktrabra थेंगरक्त्रे इमा ममांगी इतैमा बिना खोइदा हंगबदसु थेंगरक्ते हाइरे इस कमदौनी तौरिसिदे मतमसु फना थेंगले मपामलोमदा का लाकब्रा हाइदुना हंगलुसि हाइब्रो चलगा हंगलुरबनी लाक्ति हाइरे इमा मतमनागा मतम फतबगा हातो मेगा सिरमलेगा तौनबा मतमसिदा अस कदाइदनुनी मान हौजिक फावबा हलक्त्रिबसिबो अस वाखलसे ओन्थोकना लैताखिद्रेदाइबो हंदा हलक्त्रदी पुलिस ता रिपोर्ट नंबर तौरगा खबर दा हापसीमा खबर दा हापा होइमा अस नोमगी मौना हा मांखिबगी पाउना खबर गी लाइमाइ चिथददुना ngasi इंदु वाइगी इमुंगदा तारबा ओ हरि कृष्णा राधे राधे हे हरि नंगना सेबीबा जगत असिबु लोइसिल्लपा हाइबदुरनी ताहैदबा उहैदबा कयान उरिबा तारिबा मरमसिबो मा थोबा मा लानी इमुंग चंग सिलाउसे अंगांग दो इंगोंदा पिरो से अंगांग सि पुरगने ngaihakta potharuro ai amung ngahak ngairage होइमा ai si imung sigi alama oiraga wakhal su onthokna thelida wakal mapung phadribe imosibu ai mangna naning tamna satpagi ayaba pithok loidako Hari Krishna Hari Hari karam thogaba कैदौरगे इसुक सुक थरीदना तामो युमदा हलसी हाइबा थेंगले हाइबा लेथोखरसि कैनो कइनो तामो नंगना इंगोंदा खलिसिबो नंगसु नंगी इनमदो काइनाबा ngamaद्रो आइसु इसा इवा लेरबा मौने मौ अम्त ngaइखोबसे मदो यामना लाइबा वानी नंगी दमक आइने लेपिसिदि अदुइसु ngaइखोसे इमानबना मेसेज सम थारी हंदकी क्वाइदगी लेटेस्ट नेबसे सिमते येंगसलो खदाइदा लाओसे तु कइनो बा सी येंगसे ए नुपीजी देगी नुपीनी ने कनानु नुपासिन आय मकुत का समनेरगा चमिनै ने बला चचलो कदाइदनो युमदा आई मी टिकटोक मी टिकटोक या भाई कइनो नंगा सानरिबा लीला मयाम सिबो आइदी मंगजरेदना तौरिसिदि नुपादो आई खोइ तामोने या दु वेसो आई न माबु नोंमै न काप्तो हातकरे आई इजत मांगबा याबा मी नते आई मी न लाचबा याबा मी नते ए थोंजांदो कनानो थोंजांदो नम खरगे कनानो न लाइसबो नंगी नुपी अंगांग ओइरबदी मसोंग फलाइने हा लमसत नाइदबा नुपा थै तुकथे फोटो दो आइना थाखेबनी नंगना पाइरिबा नोंमै सेटलिबा यूनिफॉर्म कइदौनबनो मीगी मचा मवा लेरबी नुपी कोइनबा अरुनबा लमसत चटनबरो
ꯆꯥꯛ ꯆꯒ꯭ꯔꯤꯡ ꯑꯃꯅ ꯆꯦꯡ ꯆꯦꯡꯀꯣꯛ ꯑꯃ ꯃꯥꯡꯊꯣꯛꯄ ꯍꯨꯏ ꯁꯤꯃ ꯍꯦ ꯂꯝꯆꯠ ꯂꯩꯗꯕꯤ ꯅꯨꯄꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯁꯦ ꯌꯦꯡꯉꯣ ꯁꯦ ꯈꯕꯔꯁꯦ ꯌꯦꯡꯉꯣ ꯃꯧ ꯅꯍꯥ ꯑꯃ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯊꯥ 9ꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯊꯦꯡꯅꯕꯤꯔꯕꯗꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯁꯤꯟꯅꯕꯤꯌꯨ ꯍꯦ नुपा नंग खबर से लेमाइसदे येंगुने नुपा अमा मांखरे मणिपुर पुलिस डिपार्टमेंट दे एसआई ओइबा बोबी कौब नुपा अमा ड्यूटी ताफमदगी मांखरे कनागुमदे थेंगनबिरबदी पुलिस नत्रगा इमुंग मनुंगदा पाउ पिबियो मसिबु ताबदा नुंगाइबा पाउराबा मचा अमा ममपानदुना ताइबंग लोंचतकी मनुंगदे हिंनरिबा नुपी नुपा ओइबगी यामना थाजनबा मरिबु थदत्तुना अरानबा लंबीदा चटलिबा नखोइबु करंबा मी कौबगे सिगुम्बा पाउसिबु कयाम तहनखिगदगे सिगुम्बा लमचतसिना सुम हेंजिलअगबु कनानाबु कना थाजरखिदगे थौबा अंगांगदु पुरगा संगौसिदा इमागी बुंगो अतोपा सुनतबा लेकाय अमतदा लेमिनबा हे नंग नसादु नुंसिब्राबा मपी काइनरुरबा सनाउना ममागा मायोकनबा फंगलबदा ममागी मथादा सोंगछिनदुना अरटपा लैतना ममागी खुमलांग पेना थक्सदुना अपेनबा पुक्सबगुम पुक्सरिबा नसागी नतौदु उरगा नंगी थमोइदा करी फावगे खुमो नंगी तमोइदा करीमता फावदब्रो नंग ममाने ममा अहिंग कया मरा लैजद्रबा अंगांगदुना नंग तबु ममादबु गाइबदा कयादा वाना खंगलमगनी नंग मी नट्रो खुमो करिगिनो नंगना नंगी नपुरोइबना यामना नुंसीना थाजना इमुंग पोमिनसी हाइदुना मपाल थोहललका अतोपा नुपागी लांगदा थुरिरबा करिगिनो नंगी न तौदो उरु तारुबा नुपी ओबी गनाबु मपान थोक्तना थबक सुवैना थादोरकदगे समासिबु करमने थोंगमानना चखलकदगे हायो खुम्मोना चिंदो यारे ओगे तोकपिरुइसेमा पुमनमा अपंगबीना नावना लान मंगाक्तने तौजरबा इपापना मरा लेजरबा इसासे इथादा पम्बंगम सिलक्त्रे आई शिनिंगले आई दा तोकपिरु किदोबगे मदो नंगना नंगी नुपादा हाइजगदबनी अइंगोंदा हाइगदबनति इबुंगो थौबा नंगदी मागी ईश्वरने अंगांग सिंगे खंदुना नंगना माबु ngakpiu maralgi hairurabadi makhoise farsi tawduna hatlasu pelaroidabane ibani asengba nungsibagi chetlaba thaurina punsinduna aina nangbul hongluba sibu natte nangbu ningba thungdaba kayam leirke tamo nangna aisi nupa hoina pokpada matik chadre haina khallabra natte tamo hayo kumo ai nangbu yumdagi mapan thon khibadi nahaki hingbagi right hingbagi hak adugi damaktani aduga nang asuk yamna minamba namthak hey angang pirokadaino hey angang pirokadaino angang si pirok adagi chase mundi khina tamo kari nang isa si mama we damatte chukta chada badu piri tamo ai saga kaina banga moye tamo isa kaina banga moye kana hey talka solokano ichache kaino tamo ai baba kana piu kaidoboge mama itu ina karo mama itu ina karo baba kana piu kaidoboge tamo ai saga kaina banga moye लीलासी नमित मगना उरेदना थंबा करिगुम्बा नुपीसिना आई ओइरमब नंगना इंगोंदे येंगदबा मिएंगदो करिनो खुमो नसिलदो खुमो तुकचे नमाइदो येंगनिंदे नंगबु इपुरोइबने हाइबदा इमाइसे थंपम लेति थंबा इकाई फुरु खुमबने आइबु इमाइसे थंगतुना लेकाई ममांगसिदे करमना चलु हाइरिबनो थंबा कौरकनो ऐंगोंदा कौरकनो तरुबा इसिंगी याइदे सासबी थंबा नखुटमकना हेक्लग लंगथोकपा ngamba पाप चेलबा नखुटना आइबु छोके खनगनो नंगदी हौदोंग लंबोइबने सागैदुदा तिनख्रबदी सेमतोकपा वारगदबा नुंगी ओइबा असेंगबा लिचतुना मयेक सेंद्रंगे नंग युमदुदा अमुक खना चलकनो
ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯀꯅꯨ ꯊꯝꯕꯥꯜ 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 ꯑꯣ ꯊꯝꯕꯥꯜꯁꯤ ꯑꯩꯅ ꯀꯧꯕꯗ ꯇꯥꯗꯅ ꯆꯠꯈ꯭ꯔꯦꯗ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯅ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯁꯤꯕꯨ ꯃꯤꯔ ꯅꯠꯇ꯭ꯔꯒ ꯁꯥꯔ ꯑꯩꯟꯕꯨ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯁꯃꯥꯖꯁꯤꯕꯨ ꯉꯥꯛꯂꯤꯕ ꯃꯤꯌꯥꯝꯕꯨ ꯂꯝꯖꯤꯡꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯤꯅ ꯀꯔꯤꯅꯣ ꯃꯄꯣꯛ ꯇꯔꯦꯠꯂꯛꯇ ꯇ꯭ꯔꯤꯊ ꯀꯌꯥ ꯂꯨꯞꯇꯅꯁꯨ ꯄꯥꯞꯇꯦ ꯀꯣꯛꯄ ꯉꯝꯈꯤꯒꯗ꯭ꯔꯥ ꯑꯩ ꯑꯃ ꯎꯗꯕꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯉꯥꯏꯔꯝꯒꯗꯕ ꯑꯩꯁꯤꯕꯨ ꯃꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯑꯩ ꯊꯕꯛꯁꯤ ꯇꯣꯛꯂꯒꯦ